Maitei masagi laufam da lau uzage ngak senbiyu haijabada Central Force singna yabidre Laitan pokpi da lau khoiba chatluba singda Kukisingna Naori Kapsinduna AttackTourakpadagi Charangnaba Thokhre Khundrakpam Assembly Constituency gi Sagolmang Police Station konba Laitan pokpi Maitei khulda lau unanaba khoiba changlubada masing yamlaba Kuki Nupi Amasung Nupa singna chaitup utup paiduna Naorina kapsilaktuna AttackTourakre Hongdok adu lau unariba laufam adu Kukisingini haiduna lau khoiba lakpa Maitei singda Ngasi ayuk pung mapan lom Tourakpada Naori kaptuna AttackTourakibane matam sangna nakalani gi marakta laitumna thanaba nung langnabana chingba chathanakhi Kuki naha mayam amana Naori paiduna changsilaglaga Maitei singda kapsilakpada miyoi ama makhongda panduna khara sokhi haire Hongdok adugi matangda laikai aduda leiba miyoi amana pause asida hai laitan pokpi hairiba mafam asida Maitei gi yumna chamaga yankhairom khundaduna leire mafam adugi miyam gi sinfam lau singubana oiraga lae makhoi lau ufam asi laitan pokpi gi sadu lampak haiba mafam dune Maitei gi yum sanariba mafam adudagi de kilometer amarom tamak lapnai laukol aduda lau sangam kunthra rom tamak lai apikpa laukol amane Revenue District na Imphal East ne laukol adugi hek loisilakpa sarukta yumna kunmuk khundaba songphen haiba Kuki gi khullama lai hairiba khullasi Kangpokpi District ki Cycle Subdivision gi manung challe paw asina makhata na hai mi yamna su tadaba Kuki khulladudagi khara khajik chatlaga atopa Kuki gi khul mayam amma tongan ba maming thonjilaga khunda silakhrei Makhoina tholiba khulsing adugi maming di Wakan Village, Wakan 5 Village haibana chingba sing ase ne irang thokthringegi mamangda khullasi khunja sing ase laitan pokpi Maitei khullomda lambi waina chatlami aduga irang thokhraba matungdagi di chingwang malang thoklaga ikouromda waina chatkhre Manipur da Kuki amasung Maitei gi marakta yamna chawna khut thokna rakpa matam aduda Kuki khulai paiba naha kaya marumna laitan pokpi hairiba Maitei khullasi da landa silakhi amasung yum kunthra hena mai thadok pekhe Haujik su miyoi khara khulladuda hanjinaraklagasu ayambadi sajiwa saumbung amasung laitan pokpi khulda hangba relief camp singda changjafam lauraga leinaribane laumi amana pause asida hai Kuki ga Maitei ga hana bahaurakpa chahi adumadi lau panba ngamnakhide adubu mamangi chahidi Manipur Police amasung Central Force singna ngak selaga lau uhankhe handaki chahi asida su khunja singna BSF ki kangbu aduda makhoi lau uzage ngak senbiyu haina haijabada ngak senbiyu haiba yakhide Maduna maram oiraga ngasi ayuk anganbadagi hauna siba changba tamba ama laklagani haiduna makhoi kharana tracker puraga lau khoiba haurakpa nei lau sangam khara khoiba hauraba tungda Kuki naha ahal thoroklaga akampet ngang saktuna Naori kapsilaktuna AttackTourakhiba nei haujikti irang adu maikei kayadagi police personnel sing amasung Central Force sing changsilaktuna control taukhre Maitei singna masagi laufamda lau panbada fauba Kuki na ayetpa apanba pirakpada Central Force na madubu mayoknaba ngamdabagi phibam ama leirakpada maikei adumgi miyamna yamna nungaitaba phongdoknarakle Manipur da Kukiland Haiba Leite Foothill Naga Coordination Committee Manipur da Kukiland Haiba Mapham Leite wakhalna sagalaga Kukiland puthokliba asina state asida thokliba irang asigi maruoiba haurakfam ama oiri haina Foothill Naga Coordination Committee Imphal gi maikeidagi phongdorokle Committee asigi media cell na thadorokpa cherol amagi matunginna wakhalna sagalaga Kukiland thonjinduna Makhoigi lam oina bahonariba asina lamdam asigi yelomigi lamsing munnaba amadi asengba chumba du muthatna bahonabane Puwaridagi aikhoina khangba ngamlibadi Kuki haibasi lamdam asigi yelomi natte Myanmar amasung Bangladesh dagi haijalakpa miyan chane Mount Kaubro Mount Hangjing amasung SP Road haina semdoktuna maming kaya thonjiliba sigumba thawong ase khanaba hobada natana yelomi singda singnabani haina su cherol asina phongdokle Amaromda Naga singna khundaba mafam singda lam khopsinduna Kuki militant group singna bunker sajinba Laifam safam sajinba lambi thingjinba made maram chadana sel khomba asina nungsi chanana punna hingminaba haiba wakhalona dubu thugaina bahonabane Naga gi lamda changsilaga hingsa chathaduna lam loksinaba honariba sing yauna Kuki militant singi ka henba thavak sing khudakta lepkadavane mapandagi drug amasung khusu khulai kaya pusilaktuna chathariba ka henba thawong sing asina lamda masigi Tangdu laitaba phibamda kaiba pire maramaduna atopagi lamda changsilaglaga wakhalna sagatpa Kukiland semgatuna hanadagi laminariba phurup singbu tokhai tahana bahonariba se khudakta lepkadavane yellow phurup singbu ikai khumnabaga loinana wakhalna sagatpa Kukiland semgatpagi khongpham handoktrabadi yellow mi singi mayokta laukhalakliba thawrang asigi chapchaba paukhum pinaba thawrang tawduna leire hainasu Foothill Naga Coordination Committee FNCC ki cherol asina makhata na phongdorokle Kuki Lalhoulupsingi designated camp khara Louthokpa Nattraga Mapham Hongdok Hongjin Tourabadi Hingsa Thoraktuna Muknaba Hengatlakkani Association Suspension of Operation Suda Lariba Kuki Lalhoulupsingi designated camp khara
Mapham Hongdoknaba amadi Mapham Kharadagi Louthoknaba Ministry of Home Affairs na pukhalakkiba wafambu Sadar Hills Chief Association SAHILCA na akanba mawongda yaningdaba phongdorokle SAHILCA gi Information and Publicity Wing na thadorokhiba matungin na sugi designated camp sing asi Kuki gi lamda laibane Kangpokpi district ki mapham singda lairiba camp sing atopa mapham do Hongdokpa amasung mapham kharadagi Louthokpa haibasi majority community gi ayaba yenglaga makhoi gi nungaigadaba laukhatpa khongthang oigane Ministry of Home Affairs ka suda lairiba Kuki laloba singi luchingba singa wari sanakhiba asi Manipur da thokliba irang asiga mari lainadaba tonganba ne maram aduna center na michang mikhai naidana thabak tawgadaba ne karigumba designated camp khara Louthokpa Nattraga mapham Hongdok Hongjin Tourabadi maduna irang asida nauna Hingsa Thoraktuna Muknaba Hengatlakkpa oina thokani haina cherol asina haire Mannaba Mityeng Thamlabadi Muslim Nupana Nupi kaya lonba yai chap Mannaba Mityeng thambaga loinana achan miran naidravadi Muslim Nupa amana Nupi masing thingamdana lonba yai haina Allahabad High Court na phongdokhre Justice Arun Kumar Singha Deswalgi single bench na hai Islam lining chatpa miyoi singi senglaba Quran da Muslim Nupana Nupi lonba yai haiba wafam yaure adubu kanagumba kharana Quran da yauriba wafam adu seranaba mawongda sizinaba toina thengnai Islam lining gi kanglon ngakna chatliba Muslim Nupana Nupi kaya marum lonbada akaiba karisu leite Moradabad ki court amana Furkam kauba Muslim Nupa amada pikhiba warol ama chanahanbiganu haina file tawrokpa petition amagi matangda Justice Arun Kumar Singha Deswalgi bench na wafam asi phongdokhibane Furkam ki case asi kumjali singani kunda Nupi amana Moradabad ki court amada file tawrokpadagi court na case asiga mari lainana Furkam amadi atopa miyoi anigi mathakta saman thaduna wakat asiga mari lainaba paukhum pinaba khangankhe Nupi aduna wakalakpagi matungin mahakpu luhonglaba matungda Furkam na tathi tawaina tawbaga loinana puba thangba ngamloidaba dawri pinaba khangalakhi haire Nupi adugi wakat matungina Moradabad police station na case ama laukhatpa laikhrabane case asida Furkam gi maikaida lepkhiba ukil na Moradabad court na hai Furkam amsung Nupi adu masa yanaraga yum panakhibani haiba wafam court ta Nupi adu na phongdokpa laikhe matam kharagi matungda Furkam na atopa Nupi ama luhongduna laukhe thawong adu Indian Penal Code ki section 494 na ayaba pidrabasu Nupi ahal aduna masagi lanai gi khudongchaba launaba aranbo wafam kaya court ta phongdokpa thengnai Uniform Civil Court UCC gi wafam paladuna Justice Deswal na hai Muslim Nupa amana Nupi lonbada akaiba leite haiba wafam Islam lining chatpa singi yamna maruoiba Quran da mayek sengna yauba maramna Nupa adu mara leire haiba chumde Nupa Nupi yum panba amasung Nupana Nupi lonba Nattraga khainabagi wafam asi Shariat Act 1937 ki matung inna warep laugadabane lamai taraga nipan panba Allahabad High Court ki wayel aduna hai Furkan gi ani Suba Nupi adusu Muslim oiba maramna hiram asida karigumba makhalgi lona yadaba thawong amata leite haina laufam thoe me kun tarukta makhata ba hearing chathanaba court na matam lepkhre haire Uttarakhand gi Kedarnath manakta helicopter kaibada taret sire miyoi taret tongba helicopter ama ngasi ayuk anganbada Uttarakhand gi Kedarnath manakta leiba singsang amada kaikhre Hongdok adu da miyoi taret mak laikhidre haina agency ki paw amana phongdokle Uttarakhand gi Civil Aviation Development Authority na phongdokhibagi matungin na helicopter adu Sri Kedarnath Dham dagi Gupta Kashi tamna paikhibani haire Hongdok adu da laikhidraba passenger sing Uttarakhand Uttar Pradesh Gujarat amadi Maharashtra dagi ngaktane ayuki pung 5 minute kun taba matamda helicopter kairi haibagi paw hek phangbaga National Disaster Response Force amasung State Disaster Response Force ki team kaya marum mafam adu da sangsinduna mi kanba amadi mateng pangbagi thabak paikhanaba honakhe Hongdok asigi matangda Uttarakhand ki Chief Minister Pushkar Singh Dhami na awangba thaki mifam ama pangthoktuna matung tarakpada miyamna Kedarnath laisangda lai khurumba chatpada khudong thiba thoktanaba kari karamba section thawrang sing lokhatpa yabagi haibagi matangda kupna khanakhi haire Israel amasung Iran gi lan humni surakpa numit Israel gi nongthak lambi thingjenkhre Iran da marfu Israel da tara sikhre Iran amadi Israel gi marakta afaba makhal gi khulai sizinaduna attack chathanabagi thawong numit humni surakpaga loinana nakal ani gi marakta chauna mangata thokle amasung misi mina kaya yaure Israel gi defense force na phongdokhibagi matungin ngasi ayuk anganbada nakal ani gi missile sizinaduna attack chathanabada Iran gi defense ministry gi headquarter amasung nuclear project ama amangata thogan bangamle loinana Iran gi miyoi marfu rom sire haiba chapchana khangle nuclear khulai sengbatpagi thawrang ama paikhatuna Israel da chauna singnarakpadagi Israeli defense force na Iran gi maruoiba nuclear khulai thampham
amadi missile factory singde attack sathakibani matung tarakpada nakal ani na khut hanaduna nongthaktagi attack sathanarakpadagi Israel na Iran gi konung Tehran da leiba yamna maruiba thau thampham oiriba Saharan oil depot da attack satharakhi Tehran manakta leiba oil refinery amadasu missile kapsinduna attack satharakhi Mataw asumna nakalani magna aphaba makhalgi khulai sizinaduna attack sathanarakpadagi Jerusalem amasung Tel Avivda siren khongduna miyambu mikup nahum singna lainaba khangankhi nakal amaromda Israel gi Prime Minister Benjamin Netanyahu na hai ahing nungthil naidana Israel gi maruiba mapham kharada Iran na nongthaktagi attack satharakpadagi tangai fadana Israel nasu Iran gi tongan ba mapham kharada nongthaktagi attack sathakibane ngasi sathakiba attack singda Israel gi maikei da miyoi tara amadi Iran gi maikei da miyoi marfu sikhi haina agency gi pauna phongdoklei Chairaksida Prime Minister Narendra Modi na Israel amadi Iran gi marakta soknariba lal asigi matangda loba phirepu opposition na yaningda ba phongdokhre